ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯉꯟꯅ ꯍꯧꯒꯠꯄ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯤ ꯑꯕꯦꯝꯃꯩ ꯈꯨꯇꯨꯝꯁꯦ ꯑꯩꯅ ꯂꯦꯡꯕꯗ ꯍꯧꯒꯠꯂꯝꯃꯕꯅꯦꯕ ꯑꯗꯨꯗ ꯂꯥꯏꯗꯤꯁꯤ ꯀꯣꯜꯂ ꯇꯨꯝ ꯂꯩꯔꯝꯃꯦꯕ ꯐꯩꯖꯨꯞꯁꯤꯃ ꯁꯨꯡꯆꯨꯞ ꯁꯨꯞꯄ ꯌꯥꯗ꯭ꯔꯦ ꯃꯥ ꯐꯦꯟꯁꯨ ꯊꯥꯗ꯭ꯔꯕꯅꯤꯅꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯁꯨꯞꯄ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯡ 5 ꯇꯥꯗꯣꯔꯦ ꯚ꯭ꯌꯨꯁꯦ ꯃꯊꯛꯇꯩꯗꯤ ꯑꯃꯨꯛ ꯌꯥꯝ ꯐꯖꯅꯤ ꯁꯤ ꯁꯟꯔꯥꯏꯁꯀꯤ ꯚ꯭ꯌꯨ ꯑꯃ ꯇꯥꯏꯝ ꯂꯦꯞꯁ ꯍꯥꯞꯄꯗꯤꯀꯣ ꯄꯣꯁ ꯇꯥꯔꯅꯤ ꯃꯃꯤ ꯍꯣꯏꯒꯤ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯥ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟꯗ ꯂꯩꯕꯒꯤ ꯑꯩ ꯁꯤ ꯍꯧꯒꯠꯄ ꯉꯝꯕꯅꯦꯕ ꯀꯟꯇꯦꯟꯃꯦꯟꯗ ꯅꯠꯂꯝꯗ꯭ꯔꯕ ꯑꯩꯁꯤ ꯍꯧꯒꯠꯂꯤꯁꯦ ꯊꯕꯛ ꯑꯝꯇ ꯑꯩ ꯇꯧꯅꯤꯡꯕ꯭ꯔꯥ ꯑꯁꯣꯝ ꯁꯥꯏꯗꯇꯤ ꯚ꯭ꯌꯨ ꯈꯨꯐꯖꯁꯦ ꯇꯥꯏꯝ ꯂꯦꯞꯁ ꯍꯥꯟꯅ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩ ꯕ꯭ꯔꯁ ꯇꯧꯊꯣꯛꯈꯤ ꯑꯗꯨꯀꯥꯟꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯧꯒꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯧꯒꯠꯄꯁꯤꯗꯅꯦ ꯆꯠꯂꯁꯤ ꯑꯍꯥꯟꯕꯗꯤ ꯁꯨꯡ ꯅꯠꯇꯦ ꯑꯩ ꯅꯠꯇꯦꯀꯣ 3K ꯌꯧꯕꯗꯔ 3000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯗꯔ ꯀꯩꯅꯣꯝꯃ ꯑꯩ ꯉꯟꯇꯥ ꯍꯧꯒꯠꯂ ꯆꯤꯡ ꯃꯊꯛ ꯀꯥꯈꯠꯂꯒ ꯁꯟꯔꯥꯏꯁ ꯎꯠꯂꯤꯗꯨꯗꯤ ꯃꯥ ꯈꯪꯍꯧꯗꯕꯅꯤ ꯑꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯇꯥꯏꯝ ꯂꯦꯞꯁ ꯒꯦꯠꯀ ꯂꯣꯏ ꯂꯣꯜꯂꯦꯃꯤ ꯁꯤꯗꯒꯤ ꯀꯩꯅꯣꯝ ꯄꯥꯏꯈ꯭ꯔꯦ ꯑꯗꯣ ꯑꯥꯗꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇꯧꯔꯦꯕꯀꯣ ꯑꯩ ꯁꯤꯗ ꯇꯥꯏꯝ ꯂꯦꯞꯁ ꯊꯝꯃꯝꯃꯒꯦ ꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯇꯥꯏꯝ ꯂꯦꯞꯁ ꯅꯨꯡꯉꯥꯏꯔꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯑꯗꯨꯗꯩ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯛꯇ ꯇꯥꯏꯝ ꯂꯦꯞꯁ ꯇꯧꯔꯤ ꯐꯖꯅ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯗꯤ ꯎꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯩ ꯅꯣꯡ ꯐꯥꯗꯣꯛ ꯍꯧꯒꯠꯄꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯗ ꯌꯥꯗꯦ ꯁꯤꯗ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯂꯥꯛꯑꯦ ꯁꯤꯗꯩꯁꯤꯗ ꯊꯦꯡꯛ ꯌꯨ ꯃꯥꯁꯤꯅ ꯃꯌꯥꯝ ꯊꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯂꯣꯏꯕ ꯀꯣꯟꯅꯔꯅꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯟꯇꯦꯟꯃꯦꯟ ꯂꯥꯎꯊꯣꯛꯄꯁꯦ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯗꯦꯠ 29ꯗ ꯑꯩꯈꯣꯏ ꯃꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯅꯤꯗꯅ ꯑꯗꯨꯗꯩ ꯑꯃꯨꯛ ꯗꯦꯠ 2ꯗ ꯑꯃꯨꯛ ꯕꯦꯝꯕꯦꯝ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟꯒꯤ ꯗꯦꯠꯁꯦ ꯗꯦꯠ 2ꯗꯩ ꯂꯧꯗꯣꯏꯔꯥ 29ꯗꯩ ꯂꯧꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯔꯝꯕꯗꯤ 14 daysꯇꯤ ꯀꯟꯇꯦꯟꯃꯦꯟ ꯇꯧꯔꯒ ꯂꯩꯌꯣꯅ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯒꯤ ꯁꯦ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯑꯥꯏꯇꯦꯝꯁꯤ ꯂꯩꯔꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯁꯤ ꯎꯪꯅꯕ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯗꯤ ꯎꯪꯉꯣ ꯑꯩ ꯇꯥꯛꯄꯤꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯍꯧꯗꯣꯔꯛꯄ ꯇꯥꯔꯦ चलो है लाके हम होम आइसोलेशन खरा तौदोरीबनिना मथगी कादगी हमनी कांगमगा मोपापीदा के कादगी शुरू खेलो है ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯡ 8ꯗ ꯇꯧꯕ ꯕ꯭ꯔꯦꯛꯐꯥꯁꯀ ꯄꯨꯡ 5-6ꯗ ꯇꯧꯕ ꯕ꯭ꯔꯦꯛꯐꯥꯁꯀ ꯈꯦꯠꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯤꯁꯦꯗꯣ ꯃꯃꯤꯒꯤ ꯁꯦꯝꯈꯤꯕ ꯖꯨꯁꯇꯣ ꯑꯗꯨ ꯁꯦꯝꯈꯤꯕꯗꯨꯗꯒꯤ ꯂꯦꯝꯃꯛꯄ ꯃꯄꯪꯁꯤꯡꯗꯨꯗꯒꯤ ꯇꯧꯔꯒ ꯑꯩꯅ ꯁꯪꯒꯣꯝ ꯍꯥꯞꯆꯜꯂ ꯁꯦꯝꯃꯤꯅꯦꯕ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯁꯤꯁꯨ ꯃꯣꯏꯅ ꯉꯥꯡꯈꯩ ꯃꯥꯡꯍꯜꯂꯦꯃꯦꯕ ꯉꯁꯤ ꯑꯩ ꯉꯟꯅ ꯍꯧꯒꯠꯂꯛꯄꯗꯩ ꯁꯤꯃ ꯀꯥꯟꯅꯔꯦ ꯑꯌꯨꯛꯇꯅ ꯍꯦꯟꯅ ꯃꯅꯝꯗꯤ ꯅꯨꯡꯁꯤ ꯅꯨꯡꯊꯤꯟꯗꯗꯤ ꯀꯩꯁꯨ ꯅꯝꯗꯦꯕ ꯊꯝꯆꯦꯠꯁꯤ ꯃꯨꯜꯂꯤꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯖꯥꯠꯅꯣ ꯃꯔꯨꯗꯣ ꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯅꯨꯡꯇꯤꯒꯤ ꯉꯟꯅ ꯍꯧꯒꯠꯄ ꯃꯤꯗꯗꯤ ꯂꯥꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯄꯨꯡ 7-9ꯗ ꯍꯧꯒꯠꯄ ꯑꯩꯉꯣꯟꯗ ꯄꯨꯡ 4ꯗ ꯍꯧꯒꯠꯍꯟꯕꯗꯨꯗꯤ ꯍꯧꯖꯤꯛ ꯃꯤꯀꯞ ꯑꯃꯒ ꯑꯩ ꯇꯨꯝꯃꯨꯔꯦ ꯄꯨꯡ 8 ꯇꯥꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯐꯥꯎ ꯑꯩ ꯇꯨꯝꯗꯕꯤꯗ ꯂꯩ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯂꯥꯛꯑꯣ ꯂꯦꯞꯄꯨꯁꯦ ꯁꯥꯟꯅꯅꯤꯡꯕꯩꯅꯦ ꯃꯥ ꯉꯞꯁꯟꯅꯩꯁꯦ ꯃꯝ
ꯑꯌꯨꯛꯀꯤ ꯂꯟꯁꯀꯤꯁꯨ ꯑꯣꯜꯃꯣꯁ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯃꯤꯒꯤꯁꯤ ꯏꯪꯍꯜꯂꯤ ꯑꯗꯨꯗꯒꯤ ꯆꯝꯐꯨꯠ ꯂꯩꯔꯦ ꯁꯤꯅ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯆꯥꯛ ꯂꯩꯔꯦ ꯁꯤꯅ ꯏꯃꯥꯁꯤꯅ ꯄꯤꯔꯝꯕ ꯌꯦꯟꯗꯣ ꯇꯥꯎꯊꯣꯛꯇꯣꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯅꯨꯡꯁꯥ ꯉꯁꯥꯏ ꯌꯥꯝ ꯊꯣꯛꯑꯝꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛ ꯅꯣꯡ ꯈꯔ ꯈꯔ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯁꯜꯂꯛꯑꯦ ꯑꯕꯦꯝꯃꯁꯤꯅ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛ ꯈꯨꯗꯣꯝꯕꯤ ꯆꯨꯞꯄꯤ ꯄꯦꯛ ꯇꯧꯕ ꯂꯣꯏꯔꯦ 7:30 ꯇꯥꯗꯣꯔꯦ ꯐꯖꯅ ꯋꯥꯏꯀꯣ ꯆꯥꯛꯈꯨꯝ ꯁꯦꯟꯅꯕꯁꯦ ꯉꯥꯛꯇꯪ ꯁꯟꯒꯦ ꯌꯥꯗ꯭ꯔꯦ ꯍꯥꯎꯔꯕꯣ ꯕꯦꯝꯃ ꯃꯄꯥꯟ ꯇꯧꯕꯗꯣ ꯄꯄꯥꯗꯤ ꯀꯥꯎꯗꯅ ꯉꯥꯁꯨ ꯍꯥꯞꯄꯧꯗ꯭ꯔꯦ ꯊꯨꯝꯁꯨ ꯍꯥꯞꯄꯧꯗ꯭ꯔꯦ ꯆꯝꯐꯨꯠꯀ ꯆꯥꯛꯀꯗꯪ ꯇꯧꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯌꯣꯜꯂꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯃꯃꯤꯒ ꯕꯦꯝꯕꯦꯝꯒꯁꯦ ꯃꯣꯏ ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯣꯏꯔꯒ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯅ ꯂꯩ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯔꯒ ꯑꯃꯨꯛ ꯂꯩꯗꯣꯏꯅꯦꯕ ꯍꯥꯟꯅꯩ ꯀꯥꯁꯤꯗ ꯑꯗꯨꯅ ꯉꯁꯤ ꯁꯦꯡꯗꯣꯛꯇꯣꯏꯅꯦ ꯄꯥꯕꯨꯡꯒ ꯁꯦꯅꯤꯇꯥꯏꯖ ꯇꯧꯕ ꯆꯪꯈ꯭ꯔꯦ ꯄꯥꯕꯨꯡꯒꯤꯗꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯇꯧꯈ꯭ꯔꯦ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯄꯣꯠ ꯆꯩ ꯄꯥꯏꯕ ꯈꯣꯠꯄ ꯌꯥꯎꯔꯒꯗꯤꯅ ꯑꯩꯁꯨ ꯉꯝꯖꯕꯤ ꯂꯦꯚꯦꯜꯗ ꯑꯩꯒꯤ ꯄ꯭ꯔꯣꯇꯦꯛꯇꯤভ ꯒꯤꯌꯔꯁꯤꯡ ꯎꯞꯁꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯅꯤꯇꯥꯏꯖ ꯇꯧꯔꯤ ꯃꯃꯤꯍꯣꯏ ꯂꯥꯛꯄ ꯂꯥꯛꯇꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯝꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯄꯨꯡ 12ꯐꯥꯎꯗꯗꯤ ꯈꯪꯉꯅꯤ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯛꯅꯤ ꯅꯠꯇ꯭ꯔꯒ ꯍꯜꯂꯣ ꯍꯥꯏꯔꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯍꯧꯔꯦ ꯃꯌꯥꯝꯒꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯌꯥꯝꯒꯤ ꯋꯤꯁꯦꯁ ꯃꯌꯥꯝꯗꯒꯤꯁꯨ ꯉꯝꯕꯅꯦ ꯃꯤꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯗꯣꯛꯇꯔ ꯅꯔꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯐꯥꯔꯃꯥꯁꯤꯒꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯁꯥꯄꯣꯟꯁꯦ ꯍꯥꯞꯄ ꯄꯨꯔꯥ ꯁꯥꯄꯣꯟ ꯊꯣꯛꯍꯜꯂꯦꯅ ꯀꯣꯡꯒꯣꯟ ꯑꯗꯨꯒ ꯃꯣꯏ ꯃꯃꯤ ꯍꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯁꯤ ꯂꯨꯞꯄꯒ ꯑꯩꯈꯣꯏ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯐꯦꯡꯉꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯃꯤ ꯍꯣꯏ ꯕꯦꯝꯕꯦꯝ ꯍꯣꯏ ꯄꯥꯏꯔꯝꯕ ꯐꯣꯟꯁꯤꯡꯅꯦ ꯕꯅꯥꯎ ꯄꯄꯥꯅ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯥꯏ ꯚꯦꯛꯁꯤꯟ ꯀꯥꯞꯄꯦꯕ ꯃꯅꯨꯡ ꯆꯪꯉꯒ ꯁꯦꯡꯗꯣꯛꯄ ꯀꯩꯀꯥ ꯇꯧꯔꯤ ꯄꯥꯕꯨꯡꯒ ꯃꯣꯏ ꯑꯅꯤ ꯀꯣꯚꯤꯗ ꯄꯦꯁꯦꯟꯅ ꯂꯩꯔꯝꯕ ꯔꯨꯝ ꯀꯃꯥꯏꯅ ꯁꯦꯅꯤꯇꯥꯏꯖ ꯇꯧꯒꯗꯒꯦꯅ ꯑꯃ ꯌꯦꯡꯉꯦꯕ ꯑꯗꯨꯗ ꯍꯥꯏ ꯁꯨꯃꯥꯏꯅ ꯊꯣꯡꯖꯤꯟꯒꯨꯝꯕ ꯈꯨꯠꯅ ꯄꯥꯏꯔꯝꯕ ꯌꯥꯕ ꯖꯒꯥꯁꯦ ꯁꯤꯁꯦ ꯈꯔ ꯌꯥꯝ ꯁꯨꯃꯥꯏꯅ ꯀꯥꯞꯊꯣꯛ ꯍꯥꯏ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯄꯥꯏꯔꯝꯕ ꯌꯥꯕ ꯖꯒꯥꯁꯤꯡꯁꯦ ꯀꯥꯞꯊꯣꯛꯄ ꯈꯥꯎꯒꯤ ꯂꯧꯊꯣꯛ ꯂꯣꯏ ꯑꯅꯝꯕꯅ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯀꯥꯞꯊꯣꯛꯅꯕꯁꯦ ꯑꯁꯤ ꯃꯅꯨꯡ ꯊꯅꯝꯃꯅꯨ ꯑꯩꯁꯨ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛ ꯐꯤꯔꯣꯟ ꯀꯩꯀꯥꯁꯦ ꯂꯣꯏ ꯁꯨꯗꯣꯛꯑꯒ ꯏꯔꯨ ꯂꯨꯊꯣꯛꯎꯔꯅꯤ PPE ꯑꯩꯈꯣꯏ PPE ꯂꯩꯇꯕꯅꯤꯅ ꯁꯦꯠꯂꯨꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯨꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦꯕ ꯑꯗꯨ ꯏꯁꯥꯁꯨ ꯁꯥꯄꯣꯟ ꯇꯧꯔꯒ ꯐꯖꯅ ꯂꯨꯊꯣꯛꯄ ꯊꯥꯒꯠꯂꯝꯃꯦ ꯌꯥꯔꯦ ꯍꯣꯔꯦꯟ ꯃꯈꯣꯏ ꯂꯥꯛꯑꯀꯥꯟꯗꯁꯨ ꯑꯃꯨꯛ ꯂꯣꯏ ꯁꯦꯅꯤꯇꯥꯏꯖ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ ꯉꯁꯤ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ 12 ꯍꯦꯜꯂꯦ ꯑꯗꯣ ꯄꯥꯎ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯕꯦꯝꯕꯦꯝꯅ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯐꯣꯟꯁꯦ ꯀꯃꯟ ꯐꯣꯟ ꯑꯃ ꯂꯩꯕꯅꯦꯕ ꯃꯣꯏꯒꯤ ꯋꯥꯔꯗ ꯃꯅꯨꯡꯗꯀꯣ ꯑꯗꯨꯗꯣ ꯇꯔꯟ ꯉꯥꯏꯅꯔꯤꯕ꯭ꯔꯥ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔꯅ ꯆꯠꯂꯅꯨ ꯉꯁꯤ ꯆꯠꯈꯤꯅꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯑꯀꯥꯟꯗ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯐꯥꯎꯗꯗꯤ ꯐꯖꯅ ꯀꯟꯐꯥꯔꯝ ꯑꯣꯏꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯤ ꯐꯖꯅ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁꯞꯄꯣꯔꯠ ꯂꯦꯞꯇꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯄ꯭ꯔꯦꯌꯔꯗ ꯑꯩꯈꯣꯏꯕꯨ ꯏꯟꯀ꯭ꯂꯨꯗ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯋꯥꯟꯁ ꯑꯒꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ